ꯑꯩꯈꯣꯏꯅꯤꯗꯣ ꯄ꯭ꯂꯦꯟꯗ ꯄꯥꯏꯔ ꯆꯪꯉꯨꯔꯁꯤꯔꯣ ꯃꯅꯤꯄꯨꯔꯗ ꯄ꯭ꯂꯦꯟꯗ ꯄꯥꯏꯔꯒ ꯉꯥꯏꯍꯥꯛꯇꯪ ꯆꯪꯊꯣꯛꯎꯔꯁꯤꯅ ꯑꯩꯁꯨ ꯅꯉꯣꯟꯗ ꯅꯣꯡꯃꯩ ꯄꯤꯔꯒꯦ ꯑꯩꯁꯨ ꯅꯣꯡꯃꯩ ꯄꯥꯏꯔꯒꯦ ꯅꯣꯏꯗꯧ ꯅꯍꯥ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯆꯠꯀꯅꯤ ꯑꯗꯨꯒ ꯄ꯭ꯂꯦꯟꯗ ꯃꯨꯇꯣꯛ ꯄꯥꯏꯔ ꯍꯜꯂꯛꯑ ꯂꯣꯏꯔꯦ ꯅꯨꯡꯉꯥꯏꯍꯦ ꯋꯥꯔꯤ ꯐꯔꯦ ꯅꯪꯗꯤ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯉꯝꯃꯔꯣꯏꯕ ꯑꯗꯣ ꯑꯩꯅ ꯑꯩ ꯐꯥꯔꯛꯑꯒꯦꯕ ꯐꯥꯔ ꯅꯪ ꯅꯃꯥꯡꯗ ꯄꯣꯔꯛꯑꯒꯦ ꯅꯪ ꯍꯥꯠ ꯉꯝꯒꯗ꯭ꯔꯕ ꯉꯝꯒꯅꯤ ꯏꯃꯥꯒꯤ ꯃꯁꯇꯟ ꯊꯥꯅ ꯑꯩꯗꯤ ꯀꯛꯀꯅꯤ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯅꯪꯗꯤ ꯑꯍꯟꯗꯣ ꯑꯣꯏꯔꯕꯅꯤꯅ ꯅꯪ ꯈꯜꯂꯤ ꯍꯥꯠꯄ ꯁꯔꯨꯛ ꯑꯣꯏꯌꯨ ꯑꯩ ꯅꯪꯅ ꯐꯥꯕ꯭ꯔꯥ ꯐꯥꯕꯩ ꯁꯔꯨꯛꯁꯦ ꯑꯩ ꯑꯣꯏꯔꯒꯦ ꯆꯄꯨꯟ ꯖꯥꯟꯕ ꯒꯧꯔꯤ ꯊꯥꯡꯅ ꯑꯣ ꯑꯗꯨꯏꯗꯤ ꯌꯥꯔꯦꯗꯅ ꯌꯥꯔꯦ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯂꯦꯞꯅꯔꯁꯤ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯒꯦ ꯑꯩꯈꯣꯏ ꯂꯥꯛꯑꯅꯦꯅ ꯃꯇꯦꯡ ꯇꯧꯔꯗꯣ ꯑꯩꯈꯣꯏ ꯃꯇꯦꯡ ꯇꯧꯔ ꯍꯥꯠꯄ ꯉꯝꯕ ꯏꯅꯦ ꯄꯋꯥꯔꯐꯨꯜ ꯀꯟꯕ ꯏꯅꯦ ꯑꯃ ꯄꯣꯔꯛꯀꯅꯤ ꯑꯩꯅ ꯈꯣꯏꯔꯝꯃꯤꯕ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯑꯩꯅꯦ ꯍꯥꯠꯅꯤꯡꯉꯤꯁꯦ ꯑꯇꯩꯗꯤ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯊꯧꯗꯨꯅꯦ ꯑꯩꯅ ꯍꯥꯠꯅꯤꯡꯉꯤꯁꯦ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯁꯦ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯠꯅꯤꯡꯉꯤꯁꯦ ꯃꯥꯒꯤ ꯃꯥꯅ ꯕꯤꯆꯥꯔ ꯇꯧꯒꯗꯕ ꯃꯥꯅ ꯁꯨꯂꯣꯅ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯇꯧꯒꯗꯕ ꯃꯥꯅꯅꯤ ꯇꯧꯔꯗꯤ ꯆꯨꯝꯅ ꯍꯥꯠꯂꯗꯤ ꯃꯈꯣꯡꯗꯨꯒꯅꯦ ꯖꯣꯔꯤ ꯀꯣꯔꯣꯡꯅ ꯑꯀꯥꯁꯇ ꯌꯥꯜꯂꯒꯅꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯈꯨꯗꯤꯡꯒꯤ ꯖꯣꯔꯤ ꯀꯣꯔꯣꯡꯅ ꯀꯟꯊꯠ ꯔꯤꯡꯒꯁꯦ ꯍꯥꯞꯄꯩꯔꯒ ꯑꯃꯨꯛꯀ ꯐꯠ ꯅꯣꯡꯃꯩꯅꯒ ꯀꯥꯞꯅ ꯍꯥꯠꯂꯣꯏꯗꯕꯅꯤ ꯅꯤꯍꯥꯠ ꯊꯤꯅ ꯍꯥꯠꯀꯗꯕꯅꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒ ꯇꯥꯔꯗꯤ ꯀꯤꯔꯅꯤꯅꯦ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅꯒ ꯇꯥꯔꯗꯤ ꯀꯤꯔꯅꯦꯕ ꯑꯗꯨ ꯐꯔꯦ ꯆꯠꯂꯁꯤꯁꯦ ꯃꯅꯤꯄꯨꯔ ꯆꯠꯂꯁꯤ ꯀꯥꯟꯅꯗꯦ ꯇꯟꯖꯥꯁꯤꯒ ꯆꯠꯍꯧꯔꯁꯤ ꯀꯥꯟꯅꯗꯦ ꯑꯩ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗꯣ ꯐꯥꯔ ꯄꯣꯔꯛꯑꯒꯦ ꯑꯗꯨꯒ ꯌꯣꯂꯤ ꯀꯣꯔꯣꯡ ꯇꯧꯔ ꯖꯥꯜꯂ ꯊꯝꯕꯤꯔꯒꯦ ꯀꯥꯟꯅꯗꯦ ꯏꯅꯦ ꯀꯜꯂꯣ ꯖꯥꯅꯕꯨ ꯆꯤꯛꯄꯅꯦ ꯃꯃꯥꯏꯗꯨ ꯆꯤꯛꯈꯥꯏ ꯁꯥꯏꯗꯣꯔꯤꯅꯤ ꯖꯣꯈꯣꯛꯅ ꯄꯥꯏꯔ ꯃꯀꯣꯛꯇꯒꯤ